Good morning, madam. Good morning, madam. Good morning, students. Ay ngasi nakoy dawahang kara hanglake. Nakoy yaraba natro. Adudi hangba horage ko. Yes, madam. Adudi Mina nang hayo. Mina ay na ne ahanbada nangonda ne 50 kg of apples. Apple kg yankhai ama pire. Madugi matungda ani subada 25 kg of apples. Apple kg kun manga amaga muk pire. Hairo hujik nangonda punna apple kg kaya laire. Hairo. Aina khanbada Madam, adugi ambe apple do lairadi ai uhai yonba dukal ama phamba yarani. You stupid. Tomba na Motorola angkagi wahang ama mu hangge nangonda. Yes ma'am. Adu dia hairo ai gine khudjet sida hujik apple ma palaire adu gane khud oi sidana orange taret laire adu di aingonda hujik punna orange amasung apple kaya punna laire hairo adu di. Ma'am kadai no apple su orange su amasta sulaibu usu dana da sulaitana hai budu laire hana khallo hai bani ne hai budu phai laire hana khandoi ba as adudi ma'am gi apple amasung orange pai biya ba khut asauba ma lairani ai khoi di apple ahum sura phawo pai ba chaloe yare sangro chalo nangi ne pham da phamuro chalo sangro chalo nakoi yamna haire ko nakoi yamna haire sini nakoi haibi de haijani Victory na Motorola angkagi wahang ama hanggela kai wahang no ma'am nang ama aina wahang hek hangba khuding gine amuktanga oja amuktanga ma'am haidana ne asumba paukhum amukta susumna amukta pide ko nang laki dine asumba paukhum piu hangbiro ma'am adu di hairo sahi amagi manungda ne khwaidagi tenba tha se karamba tha no hairo ma'am amuktaga hana haibiro amuktaga yare sangro chalo uningre yari sangro chalo nakoi ne amata kana amata ne chumba paukhum ne piba ngamde aina ne kongol kaba makai ta ise nakoi karim ta khangde yari chalo nangi dine amuktaga haidana dum lairabani achumba paukhum no mata supide yare chalo oja ai khange ai haige oja very good yam hai la si thora la sida hairo la ma'am sahi amagi manungda khwaidagi tenba thadi me thani ma'am kamdauna me oigadori ba hayo kamdauna me oi no ba hayo maramdo hayo maramdi ma'am me haiba tha se sumnagi letter ahum khaktane MAY You stupid yare sangro salo nangsu yare sakta magna ne corona test tawbagi machine ek mal dana yare sangro salo aina hainingli badine khwaidigi ten ba tha dine February khanglabra yare sangro salo nakoi yamna haire ko nakoi hairisi nakoi Tombi na Motorola Tombi nang di soidana paukhum piba ngamni haina khali adu di hairo 4 da 3 na multiply tawbuse kya tagani adu di yam laina madam adu di 4 da 3 na multiply tawbudi 12 time madam that's right sume ai khangeba nanga sumba paukhum soidana pirakani haibado madam khangeba
ꯑꯗꯨꯗꯤꯅꯦ ꯑꯃꯨꯛ ꯍꯥꯏꯔꯣ 3ꯗ 4ꯅ multiply ꯇꯧꯕꯗꯤ ꯑꯃꯨꯛ ꯀꯌꯥ ꯇꯥꯅꯤ ꯃꯦꯝ 21 खरा हाइरे खल्लुबनी कमदौना मुक 21 तारैबा हायो हाय कमदौना 21 तारै नोबा पतोपनीदा ओजाना अहमदा 4 दा 3 ना मल्टीप्लाई तौरो हाइरे अमुक 3 दा मुक 4 ना मल्टीप्लाई तौरे अदुदी मनिंग ममंग खत्ते चेंज तौबनी अदुना आइगे आंसर दोजा अदुसु 12 दो मनिंग ममंग चेंज तौबनी अदुगिने 21 तारै दोजा You stupid get lost aina nangda di khara gyan tai khara sumna pakum pi khallubani yari yari sangro nangsu nakoi se loina tara tale pau mai pau phau na dre uluna haigre da angka gi oja ai se nakoi da angka tak watu ani ngasi dagi ko anau bo oja ma thajilage ko aduna farani ko thok pa kana te hek sumna pakum pi de da ko yari yari ai ne ngasi dagi ne nakoi da amu hana angka ta roi hayeng dagi di ne anau bo oja ma thajilage aduga ne nakoi ne khar khar kan honau ko yumda ai ne hayeng dagi di ne nang oja amu hada changla roi ko yari yari ngasi dagi di ne goodbye mayamda comedy story ama kodol tamjari story masa sigi maming performance bi state guest house ta union agriculture minister balaram jakar okpagi thoram aduda agriculture department ki officer sing suna tinki mathang wa ngang ba loiraktuna yelakpa asa athak sing ado saba hongnakre asa athak ki plate tugi masi amada yaurakliba se dauna thupchinba performance bado kari asa potno haiba phaminari basing ado kanamatana khangnakhide mamangda amuk phawba thingnakhide aidi changyem yamna tawganbanina hairiba potto thangatuna machet ama chiktuna sakhi isam chammi mahau amata yaude che saibaga chap manakhi masibu kaidawna na ba haplibano hairana ithannatana sauna khanki aina siklaga sabado obada aigi inakta phamliba under secretary ahandarsu thangalaga mayana siklaga saba horakhi mado obada magi nakanda phamliba tai punba IAS officer aduna tapna hairakhi ngakpi gani mado saba thakpa loiraga khutsa taithokna ba napkin haibase aduni sabirunu under secretary aduna yamna ikaina khanglambadagi aingonda mamit yengbata natana makhuttusu hairap thillaga hairakhi aidi khangde aigi nakanda phamlibasina sabaduda sananaba oiramale haiduna sarubani aidi pa 4 oiraboi ningure mayamado wa launa nokhi